ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ꯫ ꯃꯅꯤꯄꯨꯔꯤ ꯒꯨꯔꯨꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯒꯨꯒꯜ ꯑꯣꯄꯤꯅꯤꯌꯟ ꯔꯤꯋꯥꯔꯗ ꯍꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗꯒꯤ ꯁꯔꯚꯦ ꯌꯥꯎꯔꯒ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗ ꯒꯦꯝ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯤ PUBGꯒꯤ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯤ ꯔꯤꯆꯥꯔꯖ ꯍꯥꯟꯕ, ꯑꯗꯨ ꯏꯟ ꯒꯦꯝ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯃꯅꯨꯡꯗ ꯌꯥꯎꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯥꯅꯕꯅꯤꯀꯣ, ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯏ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯑꯩ ꯀꯣꯟꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯀꯔꯝꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯊꯝꯖꯒꯦ꯫ ꯁꯔꯚꯦ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗꯀꯣ, ꯁꯤꯁꯦ ꯄꯨꯡ 24 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯔꯚꯦꯁꯤ ꯇꯧꯒꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯨꯡ ꯃꯤꯅꯤꯠ 6-7ꯃꯨꯛ ꯁꯨꯈ꯭ꯔꯦ, ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯈ꯭ꯔꯦ ꯁꯔꯚꯦꯁꯤꯀꯣ꯫ ꯑꯩ ꯍꯧꯖꯤꯛ ꯁꯔꯚꯦꯁꯦ ꯌꯥꯎꯔꯒꯦ꯫ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯍꯪꯉꯛꯀꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ Google Ads ꯁꯦꯠꯇꯤꯡꯁꯤꯒꯤ ꯃꯔꯝꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯛꯀꯅꯤꯀꯣ ꯃꯥꯅ ꯁꯔꯚꯦꯁꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯣ ꯅꯣ ꯊꯦꯡꯛꯁ ꯍꯥꯏꯔꯈ꯭ꯔꯒꯗꯤ ꯁꯔꯚꯦꯁꯤ ꯌꯥꯎꯔꯔꯣꯏ꯫ ꯑꯣꯀꯦ ꯒꯣꯠ ꯏꯠ ꯍꯥꯏꯔꯒꯗꯤ ꯁꯔꯚꯦꯁꯤ ꯃꯈꯥ ꯆꯪꯉꯛꯑꯗꯧꯕꯅꯦ꯫ ꯑꯣꯀꯦ ꯒꯣꯠ ꯏꯠ ꯆꯪꯉꯦ꯫ ꯗꯨ ꯌꯨ ꯋꯥꯔꯛ ꯏꯟ ꯑꯦꯅꯤ ꯑꯣꯐ ꯗ ꯐꯣꯂꯣꯋꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁ? ꯀꯔꯝꯕ ꯃꯐꯝꯗ ꯊꯕꯛ ꯇꯧꯕꯒꯦ? ꯑꯩꯁꯦ ꯍꯦꯜꯊ ꯀꯦꯌꯔꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ, ꯐꯥꯏꯅꯥꯟꯁꯇ ꯊꯕꯛ ꯇꯧꯕ꯭ꯔꯥ, ꯏꯖꯨꯀꯦꯁꯟꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ, ꯃꯦꯅꯨꯐꯦꯛꯆꯔꯤꯡꯗ, ꯀꯟꯁꯇ꯭ꯔꯛꯁꯟꯗ, ꯅꯠꯇ꯭ꯔꯒ ꯇꯦꯛꯅꯣꯂꯣꯖꯤꯗ, ꯅꯠꯇ꯭ꯔꯒ ꯑꯥꯗꯔ ꯑꯣꯔ ꯑꯥꯏ ꯄ꯭ꯔꯤꯐꯔ ꯅꯣꯠ ꯇꯨ ꯁꯦ? ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯥꯗꯔꯁꯤꯗ ꯈꯜꯂꯒ ꯑꯗꯨꯝ ꯅꯝꯕ ꯌꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯑꯥꯏ ꯄ꯭ꯔꯤꯐꯔ ꯅꯣꯠ ꯇꯨ ꯁꯦ ꯍꯥꯏꯔꯒꯅ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ, ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯈꯜꯂꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟꯗ ꯇꯧꯋꯦꯅ ꯍꯥꯏꯔꯁꯤ꯫ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯦ ꯌꯦꯡꯁꯤꯀꯣ꯫ ꯁꯤꯒꯤ ꯁꯔꯚꯦꯁꯤ ꯑꯃꯗꯤ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯁꯕꯃꯤꯠ ꯇꯧꯔꯦ꯫ ꯂꯨꯄꯥ 3ꯒ ꯄꯩꯁꯥ 22 ꯐꯪꯉꯦ ꯈꯨꯗꯛꯇ꯫ ꯑꯣꯀꯦ, ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯣꯇꯦꯜꯁꯦ ꯂꯨꯄꯥ 10ꯒ ꯄꯩꯁꯥ 59 ꯂꯩꯔꯤꯀꯣ꯫ ꯑꯩ ꯍꯥꯟꯅꯒꯤ ꯔꯤꯋꯥꯔꯗ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯄꯩꯁꯥ ꯀꯌꯥ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯇꯥꯜꯂꯒꯦꯗ 553꯫ ꯑꯩꯅ ꯇꯥꯜꯂꯛꯏ ꯄꯩꯁꯥꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ? December date 3ꯗꯒꯤ ꯇꯥꯜꯂꯛꯄꯀꯣ꯫ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯊꯥ 4ꯗꯤ ꯁꯨꯖꯜꯂꯛꯑꯦ꯫ ꯑꯗꯨ ꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯇꯥꯜꯂꯒꯦ ꯍꯥꯏꯕꯗ 553 ꯀꯣ, ꯊꯥ 4ꯗ 553꯫ ꯑꯗꯨꯁꯨ ꯁꯔꯚꯦ ꯀꯌꯥꯅꯣ ꯌꯥꯎꯔꯤꯁꯦ? 71 ꯁꯔꯚꯦ꯫ ꯀꯔꯝꯅ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ Date 30, 31, 1ꯗ Date 1ꯗ 2 ꯂꯥꯛꯏ, ꯂꯨꯄꯥ 16꯫ ꯑꯗꯒꯤ Date 2ꯗ ꯖꯅꯋꯥꯔꯤꯒꯤꯀꯣ, ꯂꯨꯄꯥ 10 ꯐꯪꯉꯤ꯫ ꯑꯗꯩ 2019ꯒꯤ ꯉꯥꯛꯇꯅꯦ ꯑꯣꯏꯔꯛꯇꯣꯏꯁꯦ, 2018ꯒꯤ December Date 30ꯗꯒꯤ ꯍꯥꯞꯄ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯄꯩꯁꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯦ ꯂꯨꯄꯥ 10ꯅ ꯏꯆꯥꯎ ꯆꯥꯎꯈ꯭ꯔꯦꯀꯣ꯫ ꯁꯨꯝ ꯆꯤꯡꯈꯠꯂꯒ ꯌꯦꯡꯁꯤ꯫ ꯖꯅꯋꯥꯔꯤꯒꯤ Date 20ꯗ ꯂꯨꯄꯥ 18 ꯈꯔ ꯍꯦꯟꯅ ꯐꯪꯕ ꯑꯃ ꯌꯥꯎꯏ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯀꯣ꯫ ꯑꯗꯩ ꯅꯣꯡꯃ ꯀꯥꯟꯕꯁꯨ ꯌꯥꯎꯏ, ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯟꯕꯁꯨ ꯌꯥꯎꯏꯀꯣ꯫ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯀꯥꯜꯂꯦ꯫ ꯑꯗꯨ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ꯫ ꯂꯨꯄꯥ 16 ꯐꯪꯕ, 23 ꯐꯪꯕ ꯀꯣ, 23, 18 ꯐꯪꯕ ꯌꯥꯎꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ Date 22ꯗ ꯀꯣ꯫ ꯑꯇꯩꯗꯤ ꯑꯗꯨꯝ ꯄꯤꯛꯏ꯫ March 1ꯗ ꯂꯨꯄꯥ 10 ꯐꯪꯉꯤ, March 6ꯗ ꯂꯨꯄꯥ 16 ꯀꯣ꯫ ꯑꯗꯤ March 9 ꯂꯨꯄꯥ 23, March 10 ꯂꯨꯄꯥ 9ꯒ ꯄꯩꯁꯥ 32, March 15ꯗ ꯂꯨꯄా 18, March 19ꯗ ꯂꯨꯄꯥ 10, ꯑꯗꯒꯤ March 21ꯗ ꯂꯨꯄꯥ 14, March 30ꯗ ꯂꯨꯄా 10, April 5ꯗ ꯂꯨꯄా 11, April 7ꯗ ꯂꯨꯄా 10 ꯈꯔ ꯍꯦꯟꯅ ꯐꯪꯉꯤ, April 11ꯗ ꯂꯨꯄꯥ 19ꯒ ꯄꯩꯁꯥ 34 ꯀꯣ꯫ ꯁꯨꯝ ꯆꯤꯡꯈꯠꯂꯒ ꯌꯦꯡꯕꯗ April 25ꯗ ꯂꯨꯄꯥ 18ꯒ ꯄꯩꯁꯥ 30ꯅ ꯏꯆꯥꯎ ꯆꯥꯎꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯝꯅ ꯁꯔꯚꯦꯁꯦ ꯍꯦꯟꯅ ꯂꯥꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯖꯒꯦ꯫ ꯁꯦꯠꯇꯤꯡꯗ ꯆꯪꯂꯁꯤ, ꯑꯗꯨꯒ ꯁꯤꯒꯤ Google ꯂꯣꯀꯦꯁꯟ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯗꯣ ꯑꯗꯨꯒꯤ Google ꯂꯣꯀꯦꯁꯟ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯣꯟ ꯊꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩ ꯑꯣꯟ ꯂꯩꯕ꯭ꯔꯥ ꯑꯣꯐ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯣꯟ ꯂꯩꯌꯦꯕꯀꯣ꯫ ꯁꯤꯒꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯗꯒꯦꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤꯛ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯚꯦꯁꯨ ꯂꯥꯛꯀꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯃ ꯍꯦꯛꯇ ꯑꯅꯧꯕ, ꯑꯩꯅ ꯉꯁꯤ ꯂꯝ ꯑꯃꯗ ꯂꯩꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯉꯁꯤ ꯏꯝꯐꯥꯜꯕꯨ ꯆꯠꯂꯦ ꯍꯥꯏꯔꯣ, ꯒꯨꯋꯥꯍꯥꯇꯤꯕꯨ ꯆꯠꯂꯦ ꯍꯥꯏꯔꯣ, ꯅꯝꯕꯣꯜꯕꯨ ꯆꯠꯂꯦ ꯍꯥꯏꯔꯣꯀꯣ,
ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯁꯤꯅ ꯕꯦꯡꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯣ ꯑꯦꯝ ꯑꯥꯏ ꯁ꯭ꯇꯣꯔ ꯍꯥꯏꯔꯁꯤ ꯉꯁꯤ ꯑꯦꯝ ꯑꯥꯏ ꯁ꯭ꯇꯣꯔꯗ ꯆꯠꯂꯨꯕꯗꯣ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯍꯪꯂꯛꯀꯅꯦꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯪꯂꯤꯕꯅꯣꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦ ꯃꯣꯏꯒꯤ ꯁꯔꯚꯦꯅꯤ ꯒꯨꯒꯜꯒꯤ ꯃꯣꯏ ꯃꯁꯥꯒꯤ ꯁꯔꯚꯤꯁꯇꯨꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯂꯩꯕꯒꯤꯕꯨ ꯍꯪꯂꯛꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯔꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯤꯁꯤ ꯗꯔꯀꯥꯔ ꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯁꯔꯚꯦ ꯂꯥꯛꯏꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦꯗ ꯗꯦꯠ ꯑꯦꯖꯁꯦ ꯆꯍꯤꯁꯦ 18 to 24ꯗ ꯈꯟꯈꯤꯕ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯈꯤꯕꯗꯒꯤ ꯁꯨꯛꯁꯦꯝ ꯁꯦꯝꯗꯣꯛꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯖꯦꯟꯗꯔꯁꯤꯅ ꯃꯦꯜꯁꯦ ꯃꯦꯜ ꯀꯥꯡꯕꯨꯁꯤꯗꯤ ꯈꯔ ꯋꯥꯅ ꯐꯪꯉꯦ ꯑꯗꯨꯅ ꯐꯤꯃꯦꯜꯗ ꯑꯣꯟꯊꯣꯛꯄꯅꯦ ꯑꯩꯅ ꯐꯤꯃꯦꯜꯗ ꯑꯣꯟꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯅꯤꯅ 795133ꯗ ꯊꯝꯃꯦ ꯑꯗꯨꯒ ꯏꯪꯂꯤꯁꯀ ꯍꯤꯟꯗꯤꯒ ꯑꯅꯤꯃꯛ ꯈꯜꯂꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯤꯟꯗꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒꯗꯤ ꯍꯤꯟꯗꯤꯒꯤ ꯁꯔꯚꯦ ꯑꯅꯝꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯤꯟꯗꯤ ꯁꯔꯚꯦꯁꯤ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯝꯈꯤꯕ ꯑꯟꯁꯔꯁꯦ ꯁꯤꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯈꯨꯝꯗ ꯈꯨꯝꯕꯤꯒꯅꯣꯕ ꯑꯃꯨꯛ ꯈꯨꯝꯈꯤꯕ ꯑꯟꯁꯔꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯕꯤꯍꯧꯕ ꯍꯤꯟꯗꯤꯁꯦ ꯈꯪꯗ꯭ꯔꯃꯛꯁꯨꯅꯦ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯄꯨ ꯂꯧꯕꯤꯒꯦꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗ ꯁꯔꯚꯦ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯑꯟꯁꯔ ꯈꯨꯝꯈꯤꯒꯦ ꯍꯥꯏꯁꯦ ꯑꯗꯨ ꯈꯟꯕꯤꯔꯒ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯈꯨꯝꯕꯤꯌꯣꯕ ꯁꯤꯁꯤꯡꯁꯦ ꯂꯥꯛꯏꯕ ꯁꯔꯚꯦ ꯃꯌꯥꯝꯁꯤꯡꯁꯦ ꯍꯤꯟꯗꯤꯒꯤ ꯑꯣꯏꯒꯦꯔꯥ ꯏꯪꯂꯤꯁꯀꯤ ꯑꯣꯏꯒꯦꯔꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯦ ꯀꯣꯏꯁꯟꯁꯦ ꯑꯗꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯞ ꯃꯥꯟꯅꯅ ꯑꯟꯁꯔꯁꯦ ꯈꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯍꯦꯟꯅ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯉꯁꯤꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦꯅ ꯍꯪꯕꯤꯈ꯭ꯔꯦꯀꯣ ꯉꯁꯥꯏꯁꯦ ꯍꯪꯉꯛꯑꯦꯀꯣ ꯁꯤ ꯁꯔꯚꯦꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯪꯕꯗꯨꯗ ꯑꯃꯨꯛ ꯉꯁꯤꯅ ꯑꯃꯨꯛ ꯏꯖꯨꯀꯦꯁꯟꯗ ꯇꯧꯋꯦꯅ ꯍꯥꯏꯔꯅꯤ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤꯗ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯃꯨꯛ ꯈꯟꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯔꯚꯦꯗꯨ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦꯅ ꯑꯗꯨꯅ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯅꯦꯝꯃꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯁꯣꯏꯕꯗꯣ ꯊꯝꯕꯤꯒꯅꯨ ꯑꯗꯨꯒ ꯃꯊꯪꯗ ꯒꯨꯒꯜ ꯑꯣꯄꯤꯅꯤꯌꯟ ꯔꯤꯋꯥꯔꯗ ꯅꯠꯇ꯭ꯔꯒ ꯒꯨꯒꯜ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯀ꯭ꯔꯦꯗꯤꯠ ꯂꯩꯔꯤꯕ ꯄꯩꯁꯥꯁꯦ ꯀꯔꯝꯍꯥꯏꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯇꯞꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯃꯊꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯦꯟꯅ ꯁꯦꯝꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯊꯦꯡꯛ ꯌꯨ